ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ngasi nongju mifamgi nini janba numita lising ani tara nipalgi access grants ki lupa crore jama marfu taret ki senfam pass tawkre Kargil Divas na lapada laibak sin bathungna Kargil gi landa laikhidraba thoba sigi mafamda ikai khunaba utkre Enforcement Directorate na Sonia Gandhi ka khatuna laknariba asi lebaki maru oiba pisu singna thainaba sinba BJP gi thoksani haina Congress na maral sikre Miram ki pot sizinabagi mahutta isagi pothok puthokna chawthokna hingadabadi haina Union Minister Dr. R.K. Ranjan na phongdokre Amadi Hokiba pung kunmarida Manipur gi oina COVID-19 ke anoba case marfutara mathoi thingnakre asiba amata yaukhitre Kurumzari Poni TV ki numidangi Manipuri pau midyeng tabiriba singbu Jennifer Sarmana taram nokjari Hauzek pau sadokna bizari Sathariba tarani suba Manipur Legislative Assembly gi nongjumi fam ngasi nini chenba numit hek haubaga question hour chatakhi Maduda star question taramathoi members singna hangkhi Chief Minister N. Birena Annual Report of State Vigilance Commission for the year 2021-22 House the Thamki Opposition MLA K. Ranjitna handak haidokiba class 10 amadi 12 ki exam da lenga ki mahiloishang singi performance fazadabada motion ama move tawrakhi adubu House na khanaraba matung withdraw tawkhi MLA K. Megachandra M. Rameshwar na budget estimate 2022-23 ki matang da khana naina bada saruk yakhi Maduda members na pukhalaki ba wafam singi matang da Chief Minister na mahaki warol pikhi Chief Minister na demands for access grants puthoktu na khanakhi Loinina listing ani tara nipalgi access grants ki lupa chama marfut access grants ki lupa crore chama marfut taret lak ani listing humpu mapal pass tawki lupa crore tara mathoi lak humpu tara listing humpu tara ni thoina state legislature lupa crore chama kuntra mapal lak marfut tara nipal listing ni futare na finance lupa crore kun taret lak humpu humdoi listing marfu marina labor and employment Lupa crore manga lak yang khaicharet lising nipal na textiles commerce and industries amadi lupa crore ani lak kun mathoi lising yang khai nipal na agriculture gini Chief Minister N. Birena ngasi Manipur Appropriation Number 3 Bill 2022 Bill Number 11 of 2022 amadi Manipur Appropriation Number 5 Bill 2022 Bill Number 13 of 2022 House the Putoki Chief Minister nangasi House da matam sang na panduna laklaba tara suba amadi tara mathoi suba IRB lobagi result sathariba nongzumi fam asi hek loibaga haidok na bagi thazaba pikhi Khudimak loina hairani aduna nang IRB oina loro haidana IR 10 ga 11 ga IRB su oina pirakhibani madugi recruitment process su covid laikhiba kari laibusina khatang thengdagre aduna madu just assembly hek loibaga haiba result do out orani loina Loibak sin bathungna ngasi Kargil gilanda laikhidraba athoba singi mafamda ikai khumnaba utkre India ke President Draupadi Murmu na Kargil Vijay Divas kamari leinana laikhidraba lanmi singi mafamda ikai khumnaba utkhi mahak na ngasi gi numit asibu athoba singi numit ni hareduna India ke miyamna laikhidraba athoba sing amadi makhoi gi imung manung singda singam laroitaba laman amaton le haina phongdokhi Prime Minister Narendra Modi su numit asi kamari lenyana athoba singi mafamda ikai khumnaba utpagat loinyana numit asi India gi oina chokthok chaningai oibeta natana mai pakba numit amani haina phongdokhi Nakal amaromda Union Home Minister Amit Shah nasu Kargil Vijay Divas ki numit asi Indian Armed Forces ki mathongna maring jal adubu ikai khumnaba utkhi Defense Minister Rajnath Singh nasu Kargil Vijay Divas kamari lenyana athoba singbu ikai khumnaba utladuna lanfam aduda imali baki damakta thongna leina lanthingna kiba mai pak kiba numit ni haina phongdokhi thoram asiga mari lenyana Dras ki Kargil War Memorial drasu laishu katuna Kargil lanfam da laikhidraba athoba singi mafam da ikai khumnaba utuna numit asibu ningsingki Assembly da wa fazana ngang badu natte miyam na pamli basi mitmang da uhun baduni Indian Army na
Manipur gi leimakhongda recruitment pangthokpa yabagi ayaba pirakle Agniveer da saruk yaruba miyoi sing adugi damak Manipur da active service tawbada khudong chaba pigani haina Chief Minister Nongthomam Birena haikre wafam asi ngasi mahakna ahanba Manipur Rifles ki banquet hall da pangthokhiba Kargil Vijay Divas ki thoramda phungdokhibani Thoram aduda Mahut Minister WANGKHEMCHA, Health Minister Sapam Ranjan, Social Welfare Minister Haikam Dingo, Youth Affairs and Sports Minister K. Govindas, Industries Minister Nemcha Kipgen, Wangkhai MLA T.S. Arun Kumar, Oinam MLA Nalini, Chief Secretary DGP Amadi, Civil Amadi Police ki makok thongba singna saruk yaki. Chief Minister na makata na hakibada, adungay lising ama chamapal marfu mapal gi July kun tarukta, Pakistan amadi India ani gi marakta sok na kibalan, Kargil warda India gi lan mising na mai pak papura kiba numit adubu, ningsing duna pangthokpa thawramni. Numit humputara mari chup na sok na kibalan aduda, India gi lan mi changwa kun taret laibaki damak thawai katki. Iray bak nung sibagi wakal yaudana laibaki damak katokpak ngamloy, Mama lebak nung sibat lan mi singbu awang batak ta ikai kumna ba mathaw tai haina phungdokhi khunggangi lamda PMGSY da chalhauda ba khuding mak sangbat na bagi damak center dagi senthang loktagani lakadoriba August 15 amadi Prime Minister gi Gar Gar Triranga haiba Indiana chahi humputara mga ning tamlakpagi pangthokliba Azadi ka Amrit Mahotsav asida yumthong khudingda machu ahum gi firal paihanbiu haina appeal tawki भारत लामिसिंगी नौना परबा मागी मथौना अमदि कठोकपगी गुलदुना भारत के लिंखा तंबा जिलाइमाइदगी अदुगुंबा पाकिस्तान की लामिसिंग अदु तांथोक्तुना मपुंग फाबा भारत के सबसाबा सॉवरेंटी कंट्री मगी सॉवरेन कंट्री मगी फिरेबु थमंगम खिबनी हुजिते अखोइ ngasi lambi semni mathang sahi kaini अखोइ नोंग सिसु खुता अमा अदगी अखोइ वाट क्वालिटी सिसु आई अपील तौनिंगी क्वालिटी सिमदि अखोइ ऑनरेबल मिनिस्टर श्री ओबिरी lambi की सिमदि मसिमदि compromise तौगुमसे एनी वांगनि बाजरिसे बट lambi सिने हेना प्रायोरिटी बिरकांदा अखोइ मदुमदि compromise तौगदबिदा खरकना ओना Congress Party ki luchingba sing Enforcement Directorate na kaukhatuna tatana lakna riba asi lengak asigi asoiba sing phongdoraktana ba amadi laiba ki maru oiba issue sing dagi miyambu na thaina sinba BJP ki thausilni haina Congress na maral sikre wafam asi ngasi BT rota laiba Congress baban da pangthokpa wakat mifam amada Manipur Pradesh Congress Committee ki Vice President L Tilo Tamana phongdokhibani mahakna hai Congress ki President Sonia Gandhi amadi Rahul Gandhi da hanjin Enforcement Directorate na kaukhatuna ikai bapiri ba asi khudakta tokadabani makhoida siriba maral asi maram chade haiduna khongjang asi changsin bani haikhi mahakna makha taraduna hai National Herald haidiba chefong asidi India gi ningtam ihauda achoba thodang lawrakhiba chefong amani Chefong asna marai chaitharakpada Congress na chefong asigi damak senfam khara mateng tawki adubu masi Enforcement Directorate na money laundering ni haiduna FIR amata pandana hanjin kokhatpa haibasi Congress ki luchingba singbu miya mamangda ikai ba pibani yumfam yaudaba wafam amada Rahul Gandhi bu pung yangkhai hena harassment piki madugi matungda hauzik Sonia Gandhi amuk samon tharaktuna kokhatpa asi khudakta lepkadabani Thawong asi BJP lenga ki asoiba sing amadi isu kaya asi na thainaba loktunaba khongthangni haina pendaba phongdokhi adu laba paper adu matamamada long run lakpa matamna makoi se downfall kitang la em hoi manageable poitre haida na koi political party sin na makoi da financial aid pi bani adu makoi da koi na money laundering tawdana makoi da koi na tawbunate haibne ba adu ki maram di achoba maram di kari no arwa ngasi bawba idi na kauri basida koi FIR amta yaude reason amata laite makoina koida thimam ta thamde ba koi kowul ma aduna mase moji yamna baseless oiba allegation ni aduna matamanghan na tawbani masi mamangda Srimati Sonia Gandhi kautriga da Rahul ji mu kawidana 50 hours and harassment pibi grabani mase aduna hojishu Srimati Sonia Gandhi amuk kauraktana koi national leadership kokhalatana mu tawri ibase atai karisunate nation ki acho state moigi lairi ba sarkar ji failure me amasul basun na natai duna thamlaga sungna kanda mind divert tawna na Sonia Gandhi romda koi gi aside attack toksin na honarak laga akoi da maran laitana maran lehen ba sarga mental harassment pi bani aduna masi thawong ase Congress party na sunya ya banga moi sunya su yaroi haidana masi Srimati Sonia Gandhi bu idi na kauri ba chatholak tri bawai ko khangki gani adugi mathakta mo makhata na mabu kautharak patara gadi makhata na su ko tarana kaya changsil lakhi gani khongjang kaya
Tungda MPCC ki thomi singna Congress Bhavan Mamangda Prime Minister Narendra Modi, Home Minister Amit Shah ki mitam sing mai thaki. Delhi Police na Rahul Gandhi amadi Congress ki luchingba kayabu fazinduna thamkiba ka henba thawong kanna yaningdaba phongdokhi. Enforcement Directorate ED da National Herald Case Kamari Lenina All India Congress Committee AICC ki luchingbi Sonia Gandhi bu Enforcement Directorate Office da ngasi su amuk kokhat ki babu yaning da bafong doktuna New Delhi da laiba AICC ki headquarters sa pangthok ki ba wakat mifam amada saruk yarajuna MPCC ki member gai khangam na hai ki bada AICC ki luchingbi Sonia Gandhi bu maram chadna ED na nungti ki kauduna mentally torture tawbabu yaning de Panba yabadi haukiba sagol sel numita mahaku pung anirom National Herald Case ki matangda wahang pahong satakhiba laikhrabani maram aduna ED gi mayokta AICC gi thomi singna yaning daba utuna kholaw kaya lauduna hanba laitana jangsan khigani amadi lingzel manana amatta oina luchingbi asigi dama khongphom chetna lepli haiki Akwai puna makulu singiri bi Congress Party के प्रेसिडेंट श्रीमती सोनिया गांधी को मरम चादना इदीना कौदना सुम टॉर्चर तौले बसे मेंटली डिस्टर्ब तौले बसे मसी यानिंग दे हाबेगी अगेंस्ट द AICC ना कांग्रेस का पुना मक अकोय इसे पुचना लगा इधर पुना मक मतलब यादे पकड़ने ना अकोय कांग्रेस पार्टी में भी पुनु सिंगिरी बा मैडम सोनिया गांधी की Mike kaladi mag tungda khame lepi ape tumba hanna ape unity amadi solidarity se utna kholi gani duka sibo bathak mayam na kala so ape Congress Party amadi Congress Party permission ki gada banate masi achum legi lan phanda ape masi mai pak bhawa ape changsin Miram gi pot sizinabagi mahutta isagi humang mamalna isagi pothok puthokna chawthokna hingadabani haina Union Minister of State External Affairs Dr. R.K. Ranjan Phongdokre Manipur Urban Development Agency na sinduna iboyama sumanglila sanglenda celebration of Atmanirbhar Street Vendors habatim da pangthokiba Svanidhi Mahotsav ki thoramda mahakna wafam asi phongdokhibani Thoram aduda Mahut Minister WANGKHEMCHA Mahut ki Commissioner M. Zoy amadi lenga ki mari leinaba official singsu saruk yakhi Union Minister Dr. R.K. Ranjan hai lising ani kungi junda Svanidhi Mahotsav asi hogdokhibani masina ima ibel singna hingolda puthok chaba pothok sing soroki chidai da formduna pot yoliba singda mateng oina bagidamak sendo yaudana lupa lising tara dagi horaga lising yangkai fawba loan piri Prime Minister gi apambadi isa na yumda thaba potok sing adu ngasi gi Svanidhi Mahotsav ki numita putok tuna utlu haibani ngasi gi mirol na khangja hongna ba mamangai angan ba matamdagi aikhoina pamna charakpa thaklakpa sing adu puthokpa aduni mahak na hai matam amada Manipur gi miyam na pamna charamba hentak ngasi gi mirol dadi uba fangkidre Street vendor gi ima ibel sing na yamna laina loan lobagi khudong chaba adu ngasi gi thoram asna piri Loan ningtina singba tarabadi lupali sing yangkai fawba pigani haina phongdokhi Bill singna ayuk nganta dagi hing nongyai dagi karaga poche yolaga sakchaba mayumda handanaba vendor manungduda imai bill kharana service tawraga madada piriba adugumba style and taste mahau sing ado madu phawba ngasigi dumit sida utlu mayamda khangalu imai bill singna Masagi pofam adu pam nanaba nomogi sara du tanong honabada sara helaga tauriba madaida food service ka putolai ba imai bel sing adugi mogi variety of food ka do utlu haibane do mathangi sigumba function dadi if possible kogi food vendor food haigadra sorok mapanda phamba Pogi merak thakna ti me brek matang nominasi Poni TV na makhal mathel gi thoram sing sanduk tuna miyam gi seba tawjari masida hena mai pak na bagi damak Poni TV ki YouTube channel amadi Facebook page ta like amadi subscribe tawbiro
loina loina na MCTV ki channel number 988 amadi ISCOM ki channel number 142 da miyam na meeting tabiduna mapung faba channel ama ohenbiyu Hena mai pakpa channel nama oina bagidama Pony TV ki contact number 9362511104 da contact tobiro makhada pijariba contact number natraga email asida miyamna suggestion pibirak na ba hajari miyam ki suggestion bu khawrangna ngaijari break metung taram nokjari makhataba pau pizari kaibul lamjawda sangagi heritage park ama sana ba hajuna kaibul gi miyamna lengak ta hajuna lakpa adu ngasi fawba thabak onyo onthok pirakte hajuna ngasi su kaibul gi ima ibel singna lengak ki thawung gyaning de hajuna wakat mifam chatakre kaibul lamjaw national park da malem gi mafam atai de fangdaba sangai ko ba sa makhal asigi leifamni asiguma mafam asida heritage park asi sadana atoba mafam amada hongani haibasi maram chadaba amani sangai ge hek mari leinaba chakwa thorangi oiba thabakum namak kaibul lamjaw asida tawfam thoki hajuna chief minister n birenda haibada thazaba piraklaba matung khongjang changsilakpa tha helaba fawba tasinadana hanna yengdana lairiba asi toktuna mari leinaba department khuding makka punna faminaduna athuba matamgi manungda yanaba ma purakna ba hotnasi haina ngasi su kaibul forest gate ta wakat mifam pham kibada saruk yakhibi m santina phongdorakhi mahakna makha taraduna hai kaibul miyamna sangai gi damak sangna kathokna lakli low pari kaya sangai gi damak leifam oina ba pithokrabani haibasi manipur gi mla humphuna su wafam asi khangfam thokpani hauriba ihau asi kaibul kaki natte aduna kaibul ga sangai ga tatnaba yaroi tatnaba su singanu maram aduna numit humni gi manungda thabak onyo onthorak trabadi khongjang kaya changsinaba sem sare haiki khongjang aduda saruk yakhibi o bidyarani na cmn birenbu awang batak ta ikai khumna jai CM na kaibul miyam gi yengduna achumba khongtang sojana lakhotlakani haibagi thazaba thamli hairaduna wakan mifam aduda yawri besingna heritage park kaibul da sanaba kholaw lawki ngasi punliba praja miyam ase akoi nipi ni hairaga chu thoidona usittaba thoidaba chu tawiganu sangagi damaktadi akoi se thawai tharaba kiban nipi nate praja miyam kaibul lamjana kyamu yana mangjari isagi nom sahi amada khobo chama lokhiba phau Now, by anything, Sangai, the Matato of an Engasi. I mean, I never Sangai, Manipuri Sakai, Sakarino, Sangai Nato, Sangai, the Matanga, Kari, the Eminem Minister Kayana, when Manipur gets home, Pundan, and Eminem Minister Kayan, to me like Topi over Nova. Sangai is Hani, having a Gangasi of Sabide, Atoba Mapam, Sabiki, Adubanga Bun Prazana, why about the Satari, Mayamas, the Kanasu be the Kanasu Compide. The Minister of Zumasa, Kantang, Kantabiraga, Brazil, how about the Odisi program, Punama. Pajamiam the Kahan Bio, Adona Tagata, the Akan Bakunjam, Antanga Kisang, Ing listing ani mapaldagi listing ani taran toy for by United Committee Manipur UCM gi secretary account on thau puramba kasam thong moirang ning tholerak thongam dana birna manungatam chadana haukiba July gi tangkun humdoida ikhang khangodana laikhidabada UCM na thamoi sokna awaba fungdokre loop asna thadorako chirol amana hai Lamfelda Leba UCM gi head office da loop asigi thomi singna minute ani 2 minute leptuna laikhidrabaki mafam da ikai khumnaba utuna awaba fungdokhi loinina mahakna hinglingai matamda leibak miyam gi damak kathok sing amadi Manipur gi apunba saktam kaibi yaroi habagi ihau kaya da su mangjin thabiram basing ning naw hona na ning singki mahakna laikhidaba haibasi lamdam asigi oina mensinba ngamlaroi daba hangba amadi asum lehaurakani mahaki thawaina mapugi nakta ingna chikna lairuna ba thongnikhi amadi imung manunggi awabadasu saruk yazari haina cherol asna makhatari Thobal District Police na Moizingi Mina Bazar da haukiba Jun Taramari da brown sugar sungfam ama thugai kibaga mari lenena Thobal Mayum Ahmad Bibi yauna mioi mapal fagatlaba matungda makhata na ngarang amuk thiba humbagi thabak sathabada brown sugar sungbada chenaba mioi amasu fagatpak ngamkre Faraba mioi adudi Thobal ki yam litan pok lekaidagi thiam Sanjit atopaming RK chahi yangkhai nipal apokpa laikhidrabati S liklai sing kawi hairi makhata na wahang sathabada Police custody da wahang zathanaba police custody da remand lokchakre haidi police ki pauna hai thodok asa January ba atai mioi sing makhata na fana ba lepa leitina hona khigani haidi
Hauzik Sathariba Taranithoi Suba Manipur Legislative Assembly ki session asida Hana Bengali script tamnaramba reference book sing Mitay Mayekta Itokpa Manipur National Register of Citizen NRC chana hanba Lamdam sigi iyongi fi putok chanaba thorang paikhatpa School gi syllabus sa mayai ka ba chunjak thingnabagi matang da happy ba amadi oza singi rationalization tawna ba thabak paikhatpa asna chungba sing asi pukhatpiduna Lokhat from Tokpa Tabak Lokatuna Warip Lobi Haina Mahidoi Lup Taru MSU EMS Desam KSA MSF Amadi Sukna Manipur Assembly ki members singi pukning chungsilakli Tribal Research Institute TRI gi award apasing numitara mangani gi manungda menkhatrabadi khongjang sangsilagani haina Joint Action Committee of 12 civil society organizations and student bodies on the Research Institute Manipur and its functioning co-convener Jingdin Lui Pamina Phongdokre Ngasi Manipur Press Club ta pangthokiba pawgi mifamda Jingdin Lui na hai Manipur gi tribal singi amata ngairaba Research Institute TRI asi lenga ngami yang changdabana award apakaya leire TRI gi wazarak laba joint director su regular tahandri award apakaya leibana annual state level tribal festival su chahi mangarom hena pangthopa ngamdana leire TRI the state government na thadarapa senfam hengatabana ningthina thabak paikhatpak ngamdre Research Institute Oirabasu Tribal Gilariba Hidam Kayada MPhil PhD Postdoctoral Amadi Research Ningtina Taunaba Kudong Chaba Ngasi Faba Fangdana Lairi Asiguma Kaya Asi Lengak Namen Katana Laiba Asi Pende Atubada Men Katpi Haina Taksinki Karigi damakta akhoi Manipur sida tribal gi oiba sotha horiba backward oiba akhoi ge phurup sing asigi apunbo oina compact ama oina leiriba research institute asida mapung phanda ba full fledged oidaba mapandadi fledged oiba oina uhangani manungda soiriba mayama leiriba mayam do point do haidraga so dum khangani masigumlo mayam se mapung phan bibo loinana amatta oiraba joint director gi mafam sima asuk kuira ibi se ngasi paboda ma se regularize ta da se maram kari gino aduna mapa mapi tuna qualified oider di karam tauba karam ba department do mapung oigadorino maram maduna ngasi di akoi Manipur da khunda minare ba yellow ngai digi yellow look akoi tribal group mayam si oiba amatta ngairaba TRI se masi se mien jangchille harga CSO miyam na jangchille harga mapung phaba full fledged oiba active oiba department ama oihan biu hana masi wapam si thamjage National Handloom Development Program gi makhada tha asgi tang tara humdoi dagi satharakiba State Handloom Expo 2022-23 loisinbagi thoram ngasi Imphal East ki dilakuthi de laiba urban hata pangthokre Loisinbagi thoram aduda athoiba mithunglen oikiba National Awardee M Radhamani na hai lamdam asida sajaba handloom gi pothok sing asi yokhatnaba hotnabada akhoi punna hotnaminaba changi mela sing pangthokpada khutna lonba fi sing uraktre khutna fi lonbagi mawung asi tapna mangtharakli lamdam asigi nat ki oiba mayek sing fi de londuna puthoknaba hotnaminasi haiki helong gi section da koi lonbagi hande club oina lejabanina ai di melasida ai aronbagi sarungse mayam da yauribra yaurabra se ai yamna kupda ai yengsanjai helong gi production da yare mukai artisan khara tawbiraga mathangi melana naba khutki aronba singje hapsen biru menam adu ai lakpada yamna noai jade koi balai tabani adagi sang da balai tabani adu mayam gi ai masi interest ai kano tawjani ada mathangi melani aron khara phokiramo aduga ai melani ko hade ai dum laksabani aduga aron ma to uda basta ai aduki mate nungai jade adu awas lai ai le di party sasin sia ko gi matik saba sar boro bamale le bo ne se wa sai ni khone gi logi de se kari gi no sini auji logo bas award se 2017 19 ni akoi panthoi bidegi me ani yawi Imphal helongni jibomala makhada phamba ko lina mobi medha makoi ani andagi laiba agaski tang tarbalai tabani adu oragadi sigi sane lagothi da phamba sina taba mapanda UK da USA da to palamda Dubai da yaware phanga badile na dum thare akoi siki ma tingde Dubai satpa UK sapada lupa ma tingde ting badilana khoi ki khorsa oi ba moi na madam da ai 2015 da sai loina ma sima khoi na pura ga khoi 45000
पाक का छोड़ते पोस्ट योली पैसा जो फले ये दुआ अखोई मफुम दुदा अखोई ने अवार्ड के फंगी पोसे यामना सामा फ्रेम चलगा थेलमी देगी अखोई सारी फोटो से फोटो दी फजबा नते कोई न थबक सुरिंगे दे नाम किबा यामना सामा थेली दो कोई से डेमोन्स्ट्रेशन तवले फी लोलहली फी साबा में फी सहली अदो नोआर बगे खबर खुदी मत कोई फोटो से न वाइसाई कोई सीजी हिंग दसु यारे को खंगे मान न दना Union Chandel NSU Sina STO Officer Che Chang Singh Maru Oina ST Certificate Residential Certificate Domicile Certificate Income Certificate na chingba lawba matamda chunaba mamal lawbinaba amadi office na pin lawthokpada paisa lawdnab appeal chorakli NSU Sina Thadorakpa Cherol Amana Makha Tarajuna District Asigi STO na Tabaktagi Pothakraba Matung Mahut Ama Tharak Tabana Documenta Khudyek Lawbada Khudung Chadaba Mayam Ama Thengnariba Asi Athuba Matamda Yengsinbiu Haiki MZNREGA gi job card Aadhaar card na chingba semdokpada hauzik lupa chamadagi chama yankai fawba lawriba asi sanaba mamal oina lawnabasu taksilakli Thobal District ki Whitehall Protected Forest Area da lam khopchilaga kanglon kaina yum tasilamba sing takhai khraba matungda awa ana nanghauruba yum kai lam leizadaba singda lengak na leifam piu haina ngasi Whitehall khongnang ka chinda awa ana taraba mioi singna wakat mifam phamkre Wakat mifam aduda saruk yakibi Whitehall Maira Paibi Apunwan Lupki Secretary Naurem IBM Jana Fongdorakpada Hawkiba Jun Tarani Thoida Pangtokiba Eviction aduda Awaba nang hauraba Laidaba Miyoi Kaya Hauziksu Uchek Waya Dongna Yarek Fam Tidana Wana Pikliba Angang Singalonina Awa Jekeng Nangli Asigumba Pibam Asda State Asigi Hauzik Ladiba Chief Minister N. Birena Lujingba Laingak asna awaba nang labas sing Cebu permanent oiba lamachet amamam pibiduna hanagum khunda leitahan naba wafam thamlakli akoigi Whitehall sangom jangi eviction tawbi ba July gi tang 30 ge June gi tang 30 de eviction tawbi ber party dunia ko chalai jai jingje ado akoi hobji chi yaw awaba pibam da laire angang Pachangam da yaw chale school ka da yaw chale duna chakana thuba matamda miyeng changbiru tuna thuba matamda akoi gi laikam chaban chinbiu pamen oiba mapam sidi akoi lakai manga gi oiba akoi gi Maira Paibi Club adagi upapadan punamang chinbira akoi mapam jida kem tawra laikhan bibani adana mapam jida kuina laiba akoi pamen oiba yadabanina hauji Paibi riba sarkar onarem minister jina athuba matamda chinbi juna akoi gi laikam chaban pibiyo aduwa ana yang mayong na je akoi chaka gi miyeng changbiyo athuba matamda akoi laikam chaban chinbi juna matang du laitaba mafam ama chinbiyo Kargil Divas ka mari lenina Bharatiya Janata Yuva Morcha BJYM Manipur gi state ki president Manohar Mayum Baris na luchingba kanggu amana Imphal manungi akoibada bike rally chatkre ngasagi rally aduda punna bike jamarumna saruk yakhi Imphal gi Nijaipa chuthekta leiba Thambal Sanglen dagi hoduna Nagamapal MG Avenue Fauraga koina chatlaba matungda BJP ki office ta amuk loisinki Thoram aduga mari lenina BJYM gi president Baris na hai India amadi Pakistan anine sokna kiba landa thawaina pontha pikraba lanmi singda ikai khumnaba utuna tiranga yatra India gi machu ahum gi firal paihanduna chatpa rally ni Kargil hariba mafam asida ngarang dagi rally chatli Manipur dagi miyoi ani su saruk yari ngasigi numit asi BJYM gi national president Tejasri Surya gi pautak matung inna India gi mafam sinba thungna pangthok pagum Manipur dasu BJYM na sinduna pangthok pani haina phongdokhi Masi pangthok chariba koigi bike rally si dungai matamda Kargil Divas aina koina masi khangnari basi Indian Pakistan anigi akanba landa bijay phangiba Kargil Bijay Divas aina khangnari ba dama numit aduni ngasigi numit asida akoina ning tamba phangnaba amadi lanchao aduda akoina changjan gi baduda thawaina pontha pigraba leiba ki damta kathokraba mayamgi mafamda ikai khumna bugut poina amadi Rashtriya akoigi Indian flag asi pairaga akoina rally oina masigi rally si akoi Bharat ki mafam jaga da Bharatiya Janata Yuva Morcha gi akoigi national president oriba Tejasri Surya gi instruction matungina mafam jaga da masigi rally si pangthok chari do akoi Manipur da su Kargil Divas ka mari lenana ngasi chachariba akoi yatumlaba rally si akoigi Kargil da thawaina pontha oigraba atokba singi mafam da ikai khumnaba utpoina asi India gi mafam da pangthona bagum koi Manipur da su tiranga yatra haidana koi rally
Bishnupur District ke administration asu minute ani tumina leptuna Kargil land thawai thakraba India gi lan mi singbu ikai khumna bu utuna ngasi Kargil Vijay Divas ki thoram Bishnupur DC office ke conference hall da pangthokre thoram aduda deputy commissioner Laurembam Bikram ADC Ice Bobby Sharma AC to DC Ijaz Hassan district level officials sing amadi district administration ki staff sing su saruk yakhi thoram aduga mari lenina Laurembam Bikram na Kargil Vijay Divas asi Indiana Pakistan dake English ama chamapal marfutara mapal gi Kargil landa mai paklakhiba adubu harau ba phongdokpa oina pangthokpani haiki India gi lanmi singna leba ki dama kathokliba asi thomi singnasu matau tamjaninga ni haina hareduna leibak ningba haibasi leibak ki damak tawdaba yadraba ithawni asumna thomi ama oina masagi thabak ningthina tawduna leibak ki chawkhatna bagi damak khotna bada saruk yarakma haibasi su leibak ningbani haiki Mahakna makha taraduna puari gi maru oba mafam singi wari kaya pikliba angang singda libi duna leibak ningbagi wakhal pokhan gadabani haina su phongdokhi Kargil wada laikhidraba singbu ikai khumnaba utpu oina ngasi Tamenglong da leiba khubamda Nifumari suba Assam Rifles na IGAR East ki makha da sinduna lanfam aduda laikhidraba singi mafam da ikai khumnaba utkre Assam Rifles na tangdu leitaba yaifaba amadi harau bagi pauzel puduna firal rally amasu sinki numit asika mari lenina battalion na ex servicemen singi veteran southern guest house amasu sangaki guest house asna lam lapna lakpa district headquarters asida lakpa ex servicemen singda khudong chaba oirakani Miyoi ama pandam ama gi manung chana Global Naga Forum GNF na lakliba July gi tang kun Nepal dagi kun mapal fauba numit nini chupna pangtokadaba Naga Solidarity Walk ta Liangmai Naga Council Manipur LNCM na su sogat lagani haina LNCM na thadorpa chirol amana hairi Amata oina lepa haiba asna miyoi bagi achoba pangal ni maram aduna pumna magna ichil inaw gumna amata oina laimin na batangai fade Loinina Naga singi yaifana bagi damak amata oi habadu utpagi matam oirakle aduna LNC na liangmai furuki frontal organization sing in khatlakliba naharol sing nupi sing mahairoi kunja amadi church ki luchingba singda solidarity walk asibu sogatuna saruk yanaba khanganlakli paugi marak thana atin babre amamuk lominyasi UGC na approved Tauraba Sivalik Institute of Paramedical Technology Chandigarh CPET Amadi Saraswati Group of College da Nursing Paramedical Pharmacy Physiotherapy na chingba tambiningba singna admission tawbiba yaragani offer tawzariba courses sing adudi nursing da paramedical da pharmacy da amadi physiotherapy da courses sing asi tambiningba singna installment basis da fee thiba yabagi khudong chabasu pizari loinana nupa amasung nupi gi separate hostel facility su laigani amadi tamba loiraba matung 100% job placement su pizagani akaknaba set ni last date of admission na July 31st ni akupa marol gi damak aikhoi gi mobile number 9915337280 amadi 9501189248 ta call tawiro Break ibatung taram nokchari makataba pau pizari Bangladesh ke social and cultural activist ibung hal Syamalbu Manipur gi tongan ba mafam singda harau tayamna okre ngasi ayuk Patriotic Writers Forum PAWF Manipur na mahaku harau tayamna okhi Thoramadu forum gi president Nauroibam Khambaluwang secretary Rakesh Naurem hanagi president Ya School Khwairakpam senior member Ngathem Ravichandra life member RK Bhagat amadi Naurem Romila su saruk yakhi Thoram aduda Bangladesh ta lakliba October thada Bangladesh ki ningol sing ningol chako bagi matang amadi Bangladesh ta Manipuri language literature and culture gi maramda international seminar ama pangthokna bagi matang da kupna khanaduna warep su lauki Thoram aduda cultural activist ibung hal Syamal na phongdokibada Patriotic Writers Forum Manipur na Bangladesh ta singthaningai oiba thoram kaya mamang da pangthok pikraba matung handak Bangladesh ki ningol sing chako bagi thoram pangthok na ba thorang tawbirapa asimak taram na oki maramdi thoram asna Manipur amadi Bangladesh ki ireja sigi marakta hena nungsinaba purakpada chawna mateng panglagani
Karigumba thorum asi pangthorak patargadi Bangladesh ki maikai soidana mateng pangna basem sajagani haiki. JN Manipur Dance Academy ki holda academy asna sinduna ibunghal Syamal butaram na okay. Thorum aduda ibunghal Syamal na Bangladesh da Manipuri jago isay tambina ba oza khara Bangladesh da thabirak na ba academy asige director ki pukning chingsinki. Better writers Forum Manipur na Manipur drama October ki forum chibu jam thagathari Better writers Forum ki president obiba general secretary obiba Farka award thagathari koi ngachi khana ni na ba main emosia koi laiba October thagi tak putre yang ini part dan ini kon cakup acunona Better writers Forum na Bangladesh ka lembira ka Bangladesh ki major nimon chibu achimba nimon jakob gi thorun ma panthokani haibata basi jam nungaibani masina Manipur amasung Bangladesh ki mari se jamna nuksinaba atai ju hindan garaina khalli ase patriotic writers program no masiki thorun panthokpada Bangladesh ki magi tigi angamba mate pangjagani asi ai thamjaraga tamanchi Azadi ka Amrit Mahotsav ki saruk am oina Center ki Ministry of Power na State Government ki Power Department ka khutsam na duna laibak asigi mafam kayada Bizili Mahotsav pangtok pagum District Administration Technopal nasu ngasi Bizili Mahotsav District asigi manung chana laiba waba chingda pangtok kre Center Government amadi State Government anina State asigi Power Sector fagat hanaba hotna riba kayabu miyam da khangan naba pandam amaga loinina pangthokiba thoram aduda Deputy Commissioner Technopal Manuam Ching SDO Machi TS Manoranjan DFO Technopal Dr. LG Sili amadi MSPDCL Nodal Officer Technopal District su oriba DGM Technopal Division Solomon Khodang su saruk yakhi Thorom ki saruk ama oina Universal Household Electrification, Village Electrification, Distribution System, Capacity Addition, One Nation, One Grid amadi, Consumer Rights kamari lainaba film sing utuna, hauzik laibak asigi Power Sector ki pibambu, miyam da kangan ki. MSPDCL ki maikai Village Headman yaungna miyoi kayada, bulb sing kudol tamkiba loinena, drama amasung cultural show su utki. Years celebration Azadi ka Amrit Mahotsav ki part oina power sector da development mayam do celebrate toraga company mayam na made the kale production hidama ahoy chinjam kaba lika sepa mayam se industry mayam da git company ahoy na ang khokpa mayam waste the house made in Maya. See, a part of development of the country in this 75 years of independence. Ako'y na ning tamba sahi 75 years manung na development ang ba si Mayang. Di part na maoy na kasi ako'y visiting also. Azadi ka Amrit Mahotsav ki manung chana Bizili Mahotsav amadi Ujala Divas ase Ujwal Bharat Ujwal Bhavishya Makhada Kangpopi District ki Saitu Gampazol ki 4000 community holder pangtokre Thoram adu Ministry of Power, Ministry of New and Renewable Energy, Government of India, NISPC, Power Grid, MSPDCL amadi Manipur lenga kapuna sinkipani. Thoram asi power sector da state amadi central lengak na punna hotna duna fanglakiba achievement sing adubu harau bafungdokpo anya pangthokpani. Thoram aduda ai Section Narayana Group General Manager NSPC Balaram Vista Social Worker Sapam Bisojit SDO Saitu Gamfazul Subdivision Thanglal Sam DGM MSPDCL Kangpopi amadi Mahairoi singna saruk yaki. Thoram aduda wangang laduna Sadar Hills Autonomous District Council gi caretaker chairman oidiba haukolal hangsing na fungdokibada mai asi miyoi begi punsida yamna maru oi maram asna mai asi likna sizinasi nungthil gi matamda mai thandoktuna lem na manghan biganu haina fungdokhi Deputy Commissioner Kengu during lana mai gi kanabasing sumiyam da khangan ki amadi mai gi lamda fanglak liba kanabasing amadi achievement asna miyam gi danatana state asigi sukana bani haina fungdokhi
Azadi ka Amrit Mahotsav ki manung chana Ministry of Power and Ministry of New and Renewable Energy amadi Manipur lenga ka puna sinduna state asagi district tara tarukta chathariba maigi chawraba kumhai Chandel district ki Thamlapopi village community hall da ngasi pangtokhrei thoram aduda Deputy Commissioner Chandel Mayang Lambam Rajkumar NSPC ki General Manager Premananda Laistram MSPDCL Zone 3 ki General Manager P Samungau Thamlapopi village ki Chief TS Besang Su Sarukyakhi thoram aduda DGM Chandel let khomang haukip na hai India na puthokliba mai asi aikhogi leibak khakta da sizina banatana haujikti India gi mapa leibak ta phawba piba ngamle masi aikhogi chokthok chaningai ni Chandel district ki Myanmar ga taina bangam khaida leibak khun yauna district asigi khun ayamba mai loina fanghan bangam le haina su phongdokhi India na ningtha tamo matungda a pioneer oiba adugumba public leadership scientists and then institutions to play. Kari field the scientific advancement later every sector putting Makamai the economy push the sector of Kaido. The sector quite the sector lava sector, agriculture sector. Second sector manufacturing sector. Third sector the service sector. Those who signal maybe other my season power season masai pumps thong to laga mai bi na ko na pa kari to wi ha ma tam da energy ne bisi masai ke thong rai ba po chi energy ni ko energy ha ba si ai koi na mi pa sa na ai koi ki oi ba energy si puthuk sa ba ba koi na koi sa gi economy si pos so bo ma na ba ko na da ya de ha ba si ai koi ki forefathers sin na matam ma 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 Ngosidang Ziribam district ki Mahai Kulen da leiba community hall da Mahai Kulen Benevolent Club na sinduna Ziribam district ta chahi asigi SSLC exam da makuk oirakhiba laikai asigi Mahiroi L Karnajitpu pukning thogatpu oina taram na upagi thoram amadi Mangsatabam Nilabidu Memorial Meritorious Award 2022 pibagi thoram pangchokre Miyoi kayana asumna laikai asida apaba Mahiroi thorakpada award amadi pukning thogatpagi wafam kaya su phungdoknakhi Matungda Mangsatabam Nilabidu Memorial Meritorious Award 2022 asi L Karnajita Piki. Award asda selgi mana onya lupali sing manga amadi memento su yauri. Thoram asda Hilga JP ki Pradhan L Samarendra, Vijayanagar Benevolent Club ki founder President L Amulya, Donor M Imo Chauba, Ziribam District ki oina SSLC ki topper L Karnajit amadi L Ranjit Kumarna Chief Guest President amadi Guest of Honor oina saruk yakhi. Sathok hena puthok na balongmi singbu sogat piduna jinjak mi bal tang da state ama ohen bada lengak na mateng pangbiu haina Manipur longmi luki secretary Ais Ibobi singna khutyek piduna thadorpa jerol amana hairakli Lamfel da leiba yam na balofam singdagi fawlok rab matung matam gi oiba pothok puthok tuna hingna ba hotnari bani adubu lengak na anobo infrastructure kaya semgat lakpadagi hojik law unari ba lofam khara tamak ngai shilakle aduga amuksu sagol poni gi sajik jafam oina ba thorang libasi athubada handok pinaba amadi atai ahangba mafam amada sinbina ba mari lena ba singi mikyang sing sinjari haina jerol asna makhatari Manipur lenga ki Textiles Commerce and Industries Minister Nemcha Kipgenda Manipur Industries Union na Yot Suba Sinsang Karkhana Iron Fabrication Industries Singita Oiba Industrial Estate Lingnaba Memorandum Amapising Kre Haina Manipur Industries Union ki General Secretary Asem Sanjoyna Fongdorakli Memorandum asida taliba dabidi Iron Fabrication Tauba Industry macha masing hengalakchuna ngasidi leibak asida masing lising contract taret ka chani record ta leire Yumlakta nin khongba factory workshop leiba yadabanina masana masabu thabak pizaba unit kaya yumlo naba laikai gi complaint kaya mayok naba horakle maram asna lengak na mafam chaba yengtuna district kuding makta iron industry unit singtagi oiba industrial estate amamam thanba yauna tangai faraktre wafam asi union asna lengak ta takna duna lakpani adubu ngasi fawbada matik chaba paukhum amata pidaba si yamna laibak thibani Matung tarakpada pressure piba tarakpana makal makha kayagi democratic oiba khongjang fawa jangsin laknaba sem saba haure haiba wafam yangna lengak ta memorandum piduna khangan kre hairi
Sora Mayai Lekaidagi MD Sajid Khana Mahaki Loina Bibu Nupa Amaga Mari Lene Haina Nupa Mayungi Mui Singsu Yausenduna Fu Jaiba Maru Kopiba Amadi Ot Naibakaya Chatab Kibagidamak Mara Labasing Faduna Chirak Piu Haina Sajid Kinupi Apopi Mama Moizing Mayum Amuyaina Fongdorakli Ngasi MD Sajid Khana Lauriba Nupi Apopi Mama na Manipur Press Club the Pangtokiba Pau Gimi from that Fongdorapada Machanupi the Tokiba Todok Asaki Pau Tabadagi Police the Pau Pibadagi Machanupi Adu Sining Chitta Kanbangam Kibani Haki Todok Adu Tokraba Matung Machanupi Hospital da Pukatki Maduda Jenabasing Faduna Jairak PBU Haina Kakching Police Station da Waka Gerald Taki Adubu Karigumba Tabak Amata Lokalakide Madudagi Manipur Human Rights Commission MISRC da complaint Thakre MISRC na Todok Adugi Matang da Tabak Baikatnaba DZP da Kangan Lakle Aduna Mari Lainabasing Nam Yang Jangduna Jenabasing Fabiu Haina Fungdoki Nakal Amaromda Manipur Human Rights Commission na Manipur gi DZP da Jab Jaba Tabak Baikatnaba Zerol Thaduna Kangan Kre Maduda Pallibadi MD Sajid Khan ki loina bibu mahaki mapuroi be yauna mioi mapalna tamthina otpiki madugi matangda Kakching Police ki SP da wakat pada tabi dre haiba wakat lakle masi mioi bagi right to life manghan bani aduna masida chap chaba thabak pakhat kadabani haiba wafam sing yauri ai sagi damak da police ta complain am tawe ai gi isa do sumaina tawe am noi chapi o kumbi wan tumai tawraga police kumalaga ai gi isa chilok thopirak bani ai gi isa si phana yamna mara leiraga su ai leiri lo leiri natraga mama mapa ai khoi leiri natraga na jila parva leiri mokhoi chinnabi bakari ka ai gi isa si kari mak mara leiba gi damak ta mokhoi na adok thina to sar tawbiri ba ai isa na phana mara leira su mama mapa ai khoi leiri chinnabi o mama mapa ai khoi da su chin chinna da bida ai khoi da pau chu ai hairak ta bida mokhoi na ai gi isa si mara leire haraga photo ama puchalaga magi mapuroi bana sigi photo si karai da gi no hayo haraga ai gi isa si to sar tawraga phubire chaibire aduna sumaina tawraga ai khoi na SP da su che thare tang drama panda karimata adugi action lokhat pi ba Sumena mari neba authority na sarkar na miyang changbiraga ai gi isa danga si tare mata sa mama wi ai gi thamoi da sai ba mai saksi amuk ta ko anbi wa media gi thong da ai Thobal District ki Samram Gram Panchayat Ujwala Gas Connection Pigani Haina Miyam dagi sel khongbat kre Haina Kunja singna phungdokre Wafam adu ngarang nungchil Samram da Miyam gi oiba mifam ama pangthoklaba matung Paumi singa unaba amada Samram dagi ngangbam Robin Kauba amana phungdokhibani Mahang na handak panchayat ki mikhalda Samram GP da Pradhan Mirep oigani thaurang tawribi nupi amana Ujwala Gas Pigani Haidna jamzaraba Miyam dagi sel oina lupa lising ani chonga dagi lising ahum phawbagi changda khongbat kre India lenga ki fazakraba scheme aski makhada asumna sel khongkatlu haibagi ayaba karambo authority na pibno haibadu mari leina basingna tigat piu sel lofam thokta bada namthak tawraga lokhiba sel sing asi amuk masa masada handok hanbiu hainasu taksanki Hawkiba pung kun marida Manipur da COVID-19 positive oiba mioi marfu tarama thoi thengnakhi positive oibagi chang sada mapal oiki asiba amata yaukhide ngasi puna sample lising amaga subna tara hundoi test tokhi hariba matam asida mioi marfu nipal na badagi fagatpagi chang chada marfu tara nipal dasmik ahum shino ahum yaure hauzik active case chatruk subna nipal lairi Union Health Ministry ki data gi matung inna India da hawkiba pung kunmari asida nauna COVID-19 positive oiba mioi lising tara mariga chani pal kuntra thingnakre lising tara nipal ga chama yangkhai mapal na leina asidagi fagat ki amadi mioi kuntra tarukna laikhidre masiga tharaga hauzik fawbada laichit asna maram oiraga laikhidaba migi masing punna lakh banga lising kun taruka chama tara oikhibaga loinena hauzik India da COVID na naduna laiba migi masingna lakh ama lising nifu taret ka chonga tara ni thoida hanthakre positivity rate na chada ahum dasmik mari nipal oikhi amasung fagat pagi chang na chada marfu tara nipal dasmik mari taret oikhi Health Ministry ki matung ina hauzik fawbada laina asidagi ngak thokna ba leibak asigi onya crore chani subna ani hena COVID vaccine kap thokre haidi Laichit asna laikhidraba mioi kuntra taruk asi Kerala amadi West Bengal dagi mioi taret Maharashtra dagi taruk Gujarat dagi ahum Delhi amadi Punjab dagi mioi ani amasung Chhattisgarh Haryana Madhya Pradesh Manipur Meghalaya Odisha Tripura amadi Uttarakhand dagi mioi amamamni haidi
Sikkim-dadi World Champion-da goal lawraklabadi Khel Ratna Award fawba piduna ikai khumnaba utli adubu Manipur-dadi incentive khara khak piba asi fawba fanghande haina Jit Kunedo masana-da gold medal lawrakrabi Moirangthem Lingthoina mari leinaba singi pukning chingsilakli. Hiram asda Pony TV ki video journalist Basanta amadi Lalitagi paudam ama. Bisnu Nahamayai Laikai de Leiba, Moirangthem Ibomcha Amadi, Moirangthem Ongbi, Bina Anigi Machanupi, Moirangthem Linthoichanu, Jahi Asimaki class 12 ki examination gi fal lautopada, art stream da, sociology subject da, subject topper Oibata Natana, Manga Suba position Tarakrabi, EK Higher Secondary School gi Mahiroini. Mahai Masingi Lamda Athoibi Oibata Natana, martial art tasu, Achoba Mafam Ama, Kanduna Lakli. Mahakna Fongdorapagi Matung Inna, Mahak Chahi Mari Surapadagi Hauna, Wusu Sanaba Horaki. Mathang Karate Amadi Jit Kundo Hariba Masana Asida, Manakaya Loba Ngamlak Pata Natana, Handak, South Korea da October Kunmari Dagi Kuntra Fauba Pangtokadaba, Second World Jit Kundo Championship da qualify Oiduna Sanaba Chatkadawi. Handakta Tha Asigi Taranipan Kun Fauba Thailand ki Pattaya Sports Complex da Pangthokiba International Jit Kundo Championship da Manipur na gold tara mathoi silver ani laurakibata natana best fighter gi mana sanaroi ahumna fanghi. Makhoi ahum gi manungda Linthoi su best fighter tabata natana even ahumda gold ahum lauraki hairi. Sanaba horopadi aina Anga kan chahi mari sai dagi num sanabagi lambi dadi khongdare aduga hanai wusu sana jarame karate hoje karate sana jari jit kundo sana je do wusu sidi association ge ba khara charak na ba khara leiba sidagi babana karate ga jit kundo se sana han bane aduga karate ga jit kundo ani se sana ba matamda aingon hena khuloi jabadi jit kundo sne hena khuloi je aduge anam banai jit kundo do ina focus bijai adum makha tabasu jit kundo da su sanagi gene khale handak Pattaya da pangthokhiba International Jit Kundo Championship da aina goal lawrakpadagi South Korea da pangthokadariba World Championship ki damakta su selection phangjare. International gi level da Jit Kundo da aina Asian Championship Sri Lanka da saru yajarure, World Games Nepal da pangthokhiba da su saru yajarure, aduga 2018 da Thailand da pangthokhiba World Championship da saru yajarure, aduga handak ikoi kuidriba da Pattaya city da pangthokhiba International Jit Kundo Championship da saru yajarure. Jit Kundo da di goal oina laujare, handak pangthokhiba International Championship da su aingonda best fighter award pibire. Adugi damakta su federation amadi organizer sing boy namna thagachani aina interest leibudi oide haidi martial art tan hena interest leibo oise haidi martial art di self defense mayam su tamba yabu su lei khoina degi nupi macha sing dedi self defense hai se yam su maru oi. Wusu karate amadi Jit Kundo hariba masana asida tongan ba national amadi international championship ta gold nifu ki mathakta fanglakre. English Aniga Kunda Bruce Lee Excellent Award in the field of martial art ki mana fauba laurakre. Adubuluri badi lupa lak kaya changduna championship ama yaururaga medal lauduna halakpada incentive oina sarkarna national da lupa lising mari international da lupa lising tara manga khaktamak pi adubu Sikkim dadi international gold laurakpa matamda Khel Ratna fauba piduna pungning thogali haina fongdoki. Paumi Singna hangba wahangi paukhum piraduna mahakna hai lairik pabaga magi sanabaga ani asi punna chatminabada awabadi oi adubu mahakna pamjana changkhiba lambi oibana ani magnamnaba honagani lairik su makha tamthaduna civil service exam thagani haibagi ajetpa wakhalon amasu lehowi wusu hana sanarabadagi association gi marakta ani thopagi fibam lakana charak chahinaba thorapadagi Jit Kundo masana da mai unsinduna mahaku hekpokpa apokpa Moirangthem Ibomchagi makhada ngasi fauba sanaduna lagri. Sanaroi na matik charaba matamda mabu takpi tambiriba oja sing heke ka khopadi chatnabi asi thadokhanni haina famuraki. Adum ayukta sanaramani halani duga school jarani school halaga ai coaching taragana coaching loraga adum self study tawba sumaya num tawraga lae. Adum ayukta sanaruri haidi ayukta mina laik panagiba matamduda aidi sanaruri neba aduna makha tarakpa ai matam gaido aidi
मीनदी मीदी ngasai lai panagram adu matamdai di sanarurabani makha tawa matamdo imakhan beade khallaga adumaina anum like ta so honare handak 2012 ki kosemna loba higher secondary examination da arts stream da 5th position lawjagi aduga sociology subject da su subject topper da jare sanabazu lai su ani maksi pame aduna ani ma anum chamina ge khale babagi mamana ba ma lai adu makha da anum sanaba si ju anum ai practice tawge na khale aduga makha taba tournament kya da sunum saru yage na khale government gi side gi pibai je incentive sports awards se sikhatane adu incentive sports awards ju hauzik 2018 bo khatang pi gi da ngai akoi international ama chato matamda nearly 1 lakh muk chang busu yawe ko aduga international da goal ama phangakpada sub junior sanari kandadi 1 lakh changaga sanagi bodo only 15000 khatang hanjaleba jit kundo masana sida su world championship ta saru yaruba sikkim gi player ama di sikkim khel ratna award pho pi grene ba player sing incentive sports awards ma di am henga thaninge aduga akoina sanaba chalura hoi game khara ge budi sanaba chalura ga financial assistance pi ba yawe adu akoi jit kundo gi oina di hauji maki di pi driba sigumba sisu khara hanjan haninge adu di haidi player ayambana middle class family de yoiba aduna senthong gi problem laiba sidi akhoi mayam na loina uraga laire aduna si mayam si khitang de oisu mateng oina ba sarkari mai kai da su mateng panghaninge थासिगी तरा निपानदगी कुन फाउबा थाईलैंड की पटिया स्पोर्ट्स कॉम्प्लेक्स ता पांगथोखिबा इंटरनेशनल जिट कुंडो चैंपियनशिप ता इंडिया की टीम कोच ओइना सरुक याखिबा मोइरांगथेम इबोम चाना हाय हंदक थाईलैंड दा पांगथोकपा चैंपियनशिप अदुदा इंडिया की ओइना प्लेयर यांखै चखि इंडिया की ओइना गोल कुनहुमदोय सिल्वर तरा माथोय अमदी ब्रोंज तरा निथोय लौबा ngamlakhi मखोयगी मनुंगदा मणिपुरना गोल तरा माथोय सिल्वर अनि फंगबा ngamkhi जिट कुंडो मसाना असी इंग्लिशिंग अनिगा तरा माथोइदगी मणिपुर दा चंगलखि मसाना असीगी ओइना सब जूनियर अमदी जूनियर दा मणिपुर ना ngasi फाउबा टीम चैंपियन ओइदुना मणिपुर गी माइ ngakpa ngamdi मसाना असी ngasiदी मणिपुर ओलंपिक एसोसिएशन ना मसक खंगबी बगल लोइना स्टेट गवर्नमेंट ना मसक खंगबीदुना अतोपा मसाना सिंगदा पीरिबा खुदुम चाबा सिंग अदुमक पीगनी हाइना फोंदोखिबा लाइबक फबनी नाकलमरोमदा सानरोय कया पुथोकलिबा ओजा सिंह पुकनिंग थौगतपिरबदी सानरोय कया सेमगतनाबा होनबदा हेना थवाई हकचांग यावरकनी वुसु मसानादा मणिपुर की अहानबा अर्जुन अवार्ड फंगख्रबी युमनाम सनाथोय देवी महाकना पुथोकिबनी अदुबु एसोसिएशन मरक्ता द्रोणाचार्य अवार्ड रिकमेंड तौबियो यादबना महाक द्रोणाचार्य अवार्ड फंगखिदि हाइना पेंदबा फोंदोरकली हिं आई सामंगना इंडिया की टीम कोच होना सर याजबनी हाइरिबा सानरोइसिंग असी अपुनबा इंडिया की ना सानरोइ यांखै अदुगा ऑफिशियल सिंग यारगा यांखैगा मरी मंगा माना चली अदुगा खैगी इंडिया की टीम दा लौरिबा मेडल तेलिसी गोल्ड कुनगा हुमदोइनी सिल्वर तामाथोय ब्रोंज ट्राइथोइनी अंडर 19 इयर्स की बिलो 50 kg की लाइट कंटेक्ट द गोल्ड मेडल अमदी हैंड फॉर्म्स द गोल्ड मेडल weapons the gold medal lithoina medal ahum phangduna anusri marangthem lithoy cs inthem sing high river player ahum aksi best fighter gi mana pb rakhi adna high river asuma international championship asida india gi medal telida habidi gold medal kunga humdoi silver tara mathoi bronze train thoi gi manungda manipur na gold tara mathoi silver ani logdana india gi medal telida asoba kodol tamduna india gi asoba mai pakba ama orakhi haiba jitkondo masana si koi manipur da sankhibasi 2011 dagi sankhibani 2011 dagi resta body moidna manipur da sankhibasi na ngasi phawada aduga sub junior event da sanaiba bimasan pamsa singdi ngasi ji moi khoi gi mathongna malinje na ngasi manipur na हेक हौबदी 2011 ने ngasi phawada medal logdana di team champion logna lai lakode world championship ta manipur ki sanaroi sing sungchoi choiduna ma khoi saruk yajagani manipur sanaroi sing sungchoi choiduna world championship ta khoi medal choi da porakani tawdabu mayam hariba sanaroi sing asi amna leita laira ba imunung dagi thok po horok po sanaroi kaya wai bamna manipur kaya am saruk yabang ngamgadage ngamoi dage haibadu madi ai ngasi gi media ki thong thamjaba ngamdre adubu kai gamba khoi sanoi sing na sungchoi sing na chappa ngambi ba madi
Manipur government, state government, Sanoi Sing Bukidang Mian Chin business solution, Tabiragadi, Igi, Okanda Sunchoi Chodana Manipur, the Maktamadi Parki, the Makta International World Championship, World Arena, the Manipur, Sanoi Sing Sunchoi medal, Parki, the Makta Manipur, the Kudol Tambang, I'm going to have a Asepat Hazaban. Sanoi Gagi, Tower Happy Masang Waraba, I have the Malayan Thakta, International Thakta, Inset Poraba, Sanoi Sing Butakui Tambi, Coaching the zoo, Sarkar, but I go me and Katang Junction business, Yam Apik policies in Kitang Chamdo Piraga, Mukoi interest of Piraga, the Hiena Paba, Manipugi, Coast Maran Kaya Thorakaniam, the Mukoi Makada, Apawa Sanorika Yam Thorkani Habazi, Tabzage. Mahakna Makata Raduna High, sports player Ayambadi, later Lida Oibana, Tungi Asayamna Leba, Afaba player Kaya, Marakta, Tokiba Kaya Amayawi, Maramaduna. Horakliba sports players singda Sarkar ki site gi pifam thokpa khudong chaba sing ningthingna fangalabadi Manipur ki sanaroi lising na malem gi khwaidagi awangba sanabungda nomadi soidena lepa ngamlagani haina fongdorakhi paudamjariba cameraman Lalit Changdamga loinana Pasanda Thokchom Poli TV Waco India Kickboxing Federation na July 10 dagi July 19 fauba Kolkata gi Eastern Railway Sport Complex da pangthokiba tournament aduda mai paklakraba Ziribam gi sanaroi sing amadi team coach singbu maitai naha club Ningthem Khunjau na sinduna Ningthem Khunjau community hall da taramna okre ngasagi tharam aduda KS Brazamani maitai MNC gi president NG Asok Kumar amadi ingudam sangmor na saruk yakhi Ziribam ki oina sanaroi tara manga na saruk yakiba aduda gold manga silver ani amadi bronze taruk fangduna punna medal tara humdoi fangbak ngamki loisilakpada maroiba paw muhanna pizari Wasi nong tumi famgi nini janba numita lisingani tara nipal gi access grants ki lupa crore jam marfu taret ki sen fam pass daw kre Kargil Divas na lakpada laibak sin bathungna Kargil gilanda laikhitraba athoba singi mafamda ikai khunaba utkre Enforcement Directorate na Sonia Gandhi ka khotuna laknariba asi laibaki maru oiba isu singna thaidamba sinba BJP gi thawsing ni haina Congress na maral sikre Miram gi pot sizinabagi mahutta isagi pothok puthokna zawthokna hingadabani haina Union Minister Dr. R.K. Ranjana Fungdokre Amadi Hawkiba pung kunmarida Manipur gi oina COVID-19 gi anoba case marfu tarama thoi thengna kre asiba mata yawkhitre Poni TV gi numidangi Manipuri pau yang tabri basingbu amukana khurumzari